ꯑꯩꯈꯣꯏꯒꯤ ꯂꯣꯇ꯭ꯔꯤꯗꯒꯤ ꯃꯔꯨꯞꯀꯨꯝꯕꯒꯤ ꯁ꯭ꯄꯦꯜꯒ ꯑꯦꯟꯖꯦꯜ ꯅꯝꯕꯔꯒꯁꯦ ꯑꯩꯅ ꯍꯥꯟꯅꯗꯤ ꯁꯦꯌꯔ ꯇꯧꯈ꯭ꯔꯕꯅꯦꯀꯣ ꯁꯦꯌꯔ ꯇꯧꯕꯗꯨꯗ ꯍꯥꯏꯗꯤ ꯚꯤꯗꯤꯑꯣꯗꯣ ꯌꯥꯝꯃꯟꯕꯗꯨꯗ ꯅꯟꯁꯟꯅꯈꯤꯕꯗ ꯊꯤꯕ ꯈꯪꯗ꯭ꯔꯕ ꯈꯪꯗꯦ ꯑꯗꯣ ꯍꯥꯏꯗꯤ ꯂꯤꯡꯛ ꯁꯦꯌꯔ ꯇꯧꯕꯤꯔꯛꯑꯣꯅ ꯍꯥꯏꯔꯛꯄꯗꯣ ꯍꯥꯏꯗꯤ ꯀꯃꯦꯟꯇ ꯄꯔꯁꯅꯦꯂꯤ ꯃꯦꯁꯦꯖ ꯊꯥꯔꯛꯄ ꯈꯣꯠꯄ ꯃꯌꯥꯝ ꯍꯥꯏꯗꯤ ꯑꯃꯃꯝ ꯑꯩ ꯁꯦꯌꯔ ꯇꯧꯕꯗꯤ ꯉꯝꯗꯧ ꯃꯥꯟꯗ꯭ꯔꯦ ꯑꯗꯨꯅ ꯑꯃꯨꯛꯀ ꯔꯤꯄꯣꯁט ꯇꯧꯔꯛꯄꯅꯤꯀꯣ ꯍꯥꯏꯗꯤ ꯁꯦꯝ ꯚꯤꯗꯤꯑꯣꯗꯣ ꯉꯁꯥꯏꯒꯤ ꯑꯩꯅ ꯃꯃꯥꯡꯗ ꯊꯥꯒꯠꯈꯤꯕ ꯚꯤꯗꯤꯑꯣꯗꯣ ꯑꯗꯨꯒ ꯁꯤꯗ ꯁꯨꯝ ꯔꯤꯖꯜꯠꯁꯦ ꯌꯦꯡꯉꯨꯅꯦ ꯍꯥꯏꯗꯤ ꯃꯣꯏꯅ ꯊꯥꯕꯤꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯩꯉꯣꯟꯗ ꯑꯉꯥꯡꯉꯩ ꯃꯣꯏꯅ ꯁ꯭ꯄꯦꯜꯗꯣ ꯇꯧꯖꯔꯒ ꯍꯥꯏꯗꯤ ꯃꯣꯏꯗ ꯐꯪꯉꯛꯄ ꯈꯣꯠꯄ ꯑꯗꯨꯝꯕ ꯃꯌꯥꯝꯗ ꯈꯤꯇꯪ ꯁꯦꯌꯔ ꯇꯧꯔꯦꯀꯣ ꯐꯤꯗꯕꯦꯛ ꯀꯩꯀꯥ ꯀꯃꯦꯟꯇ ꯏꯕꯁꯨ ꯌꯥꯎꯅꯦ ꯄꯔꯁꯅꯦꯜ ꯃꯦꯁꯦꯖ ꯊꯥꯔꯦꯀꯣ ꯂꯩꯔꯦ ꯚꯤꯗꯤꯑꯣꯁꯤꯗꯤ ꯍꯥꯟꯅꯒꯤ ꯚꯤꯗꯤꯑꯣꯅꯦꯕ ꯑꯗꯨ ꯁꯤꯗ ꯑꯩ ꯃꯔꯖ ꯇꯧꯔꯒ ꯑꯗꯨꯝ ꯍꯥꯞꯄꯒꯦꯀꯣ ꯃꯌꯥꯝ ꯌꯦꯡꯕꯤꯔꯣ ꯁꯤꯗ ꯍꯥꯏꯗꯤ ꯀꯃꯥꯏꯅ ꯀꯔꯝꯕ ꯅꯝꯕꯔꯅꯣ ꯍꯥꯏꯕꯗꯣ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯃꯗꯤ ꯃꯌꯥꯝꯅ ꯈ꯭ꯋꯥꯏꯗꯒꯤ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯛꯄ ꯚꯤꯗꯤꯑꯣꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯂꯣꯇ꯭ꯔꯤꯒꯨꯝꯕ ꯃꯔꯨꯞꯀꯨꯝꯕ ꯐꯥꯎꯅꯕ ꯍꯥꯏꯔꯛꯑꯣꯅ ꯍꯥꯏꯀꯣ ꯑꯗꯣ ꯁꯤꯒꯤ ꯀꯩꯅꯣꯁꯦꯀꯣ ꯁ꯭ꯄꯦꯜꯒ ꯑꯗꯒꯤ ꯑꯦꯟꯖꯦꯜ ꯅꯝꯕꯔꯒꯁꯦ ꯍꯥꯏꯐꯦꯠꯇꯪ ꯌꯨꯁ ꯇꯧꯔꯒ ꯌꯦꯡꯕꯤꯌꯨꯀꯣ ꯌꯥꯝ ꯊꯥꯖꯔꯒ ꯍꯥꯏꯇꯥꯔꯦꯀꯣ ꯏꯁꯥꯗ ꯏꯟꯇꯦꯟꯁꯟ ꯑꯃꯒ ꯂꯣꯏꯅꯅ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯒꯗꯕꯀꯣ ꯑꯗꯣ ꯌꯦꯡꯃꯤꯟꯅꯔꯁꯦ ꯀꯩꯅꯣ ꯍꯥꯏꯕꯗꯣ ꯑꯗꯣ ꯑꯍꯥꯟꯕꯒꯤ ꯀꯩꯅꯣꯁꯦꯀꯣ ꯁ꯭ꯄꯦꯜ ꯍꯥꯏꯇꯥꯔꯦꯀꯣ ꯁ꯭ꯄꯦꯜꯁꯦ ꯀꯩꯅꯣ ꯍꯥꯏꯕꯗ ꯀꯥꯎꯟꯠ ꯅꯥꯎ ꯖꯦꯛꯄꯣꯠ ꯌꯦꯁ ꯀꯣ ꯍꯥꯏꯗꯤ ꯖꯦꯛꯄꯣꯠꯅꯤꯅ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞ ꯂꯣꯇ꯭ꯔꯤꯒꯨꯝꯕ ꯍꯥꯏꯕꯁꯤꯅꯀꯣ ꯑꯗꯣ ꯁꯤꯁꯦ ꯍꯥꯏꯒꯗꯕꯁꯦ ꯀꯃꯥꯏꯅꯅꯣ ꯀꯥꯎꯟꯠ ꯅꯥꯎ ꯖꯦꯛꯄꯣꯠ ꯌꯦꯁ ꯀꯥꯎꯟꯠ ꯅꯥꯎ ꯖꯦꯛꯄꯣꯠ ꯌꯦꯁ ꯍꯥꯏꯅ ꯍꯥꯏꯗꯤ ꯆꯥꯟꯇꯤꯡ ꯇꯧꯕꯤꯌꯣ ꯁꯤꯁꯦꯀꯣ ꯍꯥꯏꯗꯤ ꯆꯥꯟꯇꯤꯡ ꯇꯧꯕꯁꯦ ꯃꯤꯅꯤꯠ 10ꯒꯨꯝꯕ ꯀꯩꯒꯨꯝꯕ ꯅꯪꯅ ꯐ꯭ꯔꯤ ꯂꯩꯕ ꯃꯇꯝꯒꯨꯝꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯥꯏ ꯀꯥꯟꯗ ꯆꯥꯟꯇꯤꯡꯒꯨꯝꯕ ꯇꯧꯕꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯑꯩ ꯅꯝꯕꯔ ꯑꯃꯁꯨ ꯁꯦꯌꯔ ꯇꯧꯔꯛꯀꯦ ꯅꯝꯕꯔꯗꯨꯁꯨ ꯍꯥꯏꯐꯦꯠ ꯌꯦꯡꯃꯤꯟꯅꯔꯁꯨ ꯀꯔꯝꯕ ꯅꯝꯕꯔꯅꯣ ꯍꯥꯏꯕꯗꯣ ꯅꯝꯕꯔꯁꯤꯅ 897 ꯀꯣ 897ꯁꯦ ꯑꯩꯈꯣꯏꯅ ꯁꯤꯁꯨ ꯆꯥꯟꯇꯤꯡ ꯇꯧꯕꯤꯌꯨꯀꯣ ꯍꯥꯏꯗꯤ ꯏꯕ ꯈꯣꯠꯄ ꯑꯝꯇ ꯇꯧꯕꯤꯔꯅꯨ ꯁꯤꯁꯦ ꯆꯥꯟꯇꯤꯡꯒꯨꯝꯕ ꯇꯧꯕꯤꯕ ꯍꯥꯏꯇꯥꯔꯦꯀꯣ 897 ꯁꯤꯁꯨ 897 1,9,7 ꯇꯧꯒꯦꯔꯥ ꯅꯠꯇ꯭ꯔꯒ ꯃꯤꯅꯤꯠ 10ꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯇꯧꯒꯦꯔꯥꯀꯣ ꯍꯥꯏꯗꯤ 10 ꯃꯤꯅꯠꯁꯀꯨꯝꯕꯗꯤ ꯇꯧꯕꯤꯌꯨꯀꯣ ꯍꯥꯏꯗꯤ ꯉꯥꯛꯇꯪ ꯅꯪꯅ ꯈꯜꯂꯤꯕ ꯄꯣꯠꯇꯣ ꯍꯥꯏꯗꯤ ꯐꯪꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯒꯤ ꯅꯝꯕꯔꯁꯦ ꯍꯥꯏꯗꯤ ꯈꯪꯍꯧꯗꯅ ꯑꯩꯈꯣꯏꯗ ꯄꯩꯁꯥꯒꯨꯝꯕ ꯂꯥꯛꯅꯕꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯃꯔꯨꯞꯀꯨꯝꯕ ꯍꯥꯏꯁꯦ ꯍꯥꯏꯗꯤ ꯈꯪꯍꯧꯗꯅ ꯄꯩꯁꯥꯒꯨꯝꯕ ꯂꯥꯛꯄꯅꯤꯅꯀꯣ ꯍꯥꯏꯗꯤ ꯁꯦꯚꯤꯡꯗꯤ ꯁꯦꯚꯤꯡꯅꯤ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩ ꯏꯁꯥꯒꯤ ꯑꯣꯏꯅꯗꯤ ꯍꯥꯏꯗꯤ ꯃꯔꯨꯞ ꯐꯥꯎꯅꯕ ꯈꯣꯠꯅꯕ ꯇꯦꯛꯅꯤꯛꯀꯨꯝꯕꯗꯤ ꯁꯤꯖꯤꯟꯅꯗꯦ ꯇꯥꯔꯒꯁꯨ ꯁꯤꯒꯤ ꯅꯝꯕꯔꯁ ꯄꯤꯔꯤꯕ ꯑꯗꯒꯤ ꯁ꯭ꯄꯦꯜ ꯄꯤꯔꯤꯕꯁꯦ ꯍꯥꯏꯗꯤ ꯅꯪꯉꯣꯟꯗ ꯄꯩꯁꯥ ꯈꯪꯍꯧꯗꯅ ꯂꯥꯛꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯁꯤꯁꯦ ꯑꯃꯒ ꯂꯩꯔꯦ ꯑꯗꯨꯒ ꯇꯧꯕ ꯌꯥꯕ ꯑꯃꯒ ꯑꯩ ꯍꯥꯏꯔꯛꯀꯦꯀꯣ ꯑꯃꯅ ꯀꯩꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯆꯥꯟꯗꯤ ꯑꯁꯦꯡꯕꯁꯦ ꯃꯇꯦꯛ ꯑꯃꯒꯨꯝꯕ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯀꯣꯟꯖꯪꯗꯒꯤ ꯀꯩꯗꯩ ꯂꯧꯕꯤꯔꯒ ꯍꯥꯏꯗꯤ ꯁꯤꯜꯚꯔ ꯀꯣꯏꯟ ꯐꯪꯗꯦ ꯀꯥꯏꯅ ꯍꯥꯏꯔꯛꯄ ꯌꯥꯎꯋꯦꯅꯀꯣ ꯍꯥꯏꯗꯤ ꯊꯑꯣꯏꯅ ꯁꯤꯜꯚꯔ ꯀꯣꯏꯟꯁꯦ ꯑꯩꯈꯣꯏꯅ ꯂꯩꯕ ꯆꯠꯄ ꯈꯣꯠꯄꯗ ꯐꯔꯛ ꯇꯥꯕ ꯌꯥꯎꯋꯦꯅꯀꯣ ꯑꯗꯨꯗꯨꯅ ꯍꯥꯏꯗꯤ ꯆꯥꯟꯗꯤ ꯀꯣꯟꯖꯪꯗꯒꯤ ꯀꯩꯗꯩ ꯆꯥꯟꯗꯤ ꯑꯁꯦꯡꯕꯗꯣ ꯃꯆꯦꯠ ꯑꯃ ꯂꯧꯔꯒ ꯍꯥꯏꯗꯤ ꯅꯪꯒꯤ ꯄꯔꯁꯇ ꯍꯥꯞꯄꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯁꯤꯃꯒ ꯇꯧꯕꯤꯕ ꯌꯥꯏꯀꯣ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯆꯥꯟꯗꯤ ꯍꯥꯞꯄꯁꯦ ꯑꯩꯈꯣꯏꯗ ꯑꯕꯟꯗꯦꯟꯁ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯄꯩꯁꯥ ꯅꯨꯡꯁꯥ ꯋꯥꯠꯇ ꯄꯥꯗꯕꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏꯕ ꯆꯥꯟꯗꯤ ꯊꯝꯕꯁꯦ ꯐꯩꯌꯦꯕ ꯆꯥꯟꯗꯤꯁꯦ ꯑꯃꯔꯣꯝꯗ ꯅꯦꯒꯦꯇꯤꯚꯤꯇꯤꯁꯨ ꯉꯥꯛꯊꯣꯛꯀꯅꯤꯀꯣ ꯁꯣꯝꯒꯤ ꯂꯥꯏꯐꯇꯒꯤ ꯅꯦꯒꯦꯇꯤꯚꯤꯇꯤ ꯉꯥꯛꯊꯣꯛꯀꯅꯤ ꯑꯗꯨꯒ ꯑꯃꯅ ꯀꯩ ꯇꯧꯒꯗꯒꯦ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯁꯥꯎꯒꯟꯕ ꯈꯣꯠꯀꯟꯕꯁꯨ ꯂꯩꯅꯀꯣ ꯍꯥꯏꯗꯤ ꯆꯥꯟꯗꯤ ꯁꯤꯕꯁꯦ ꯏꯁꯥ ꯏꯪꯊꯍꯟꯕꯅꯦꯕ ꯑꯗꯨꯗꯨꯅ ꯍꯥꯏꯗꯤ ꯆꯥꯟꯗꯤꯁꯦ ꯍꯥꯏꯗꯤ ꯖ꯭ꯋꯦꯂꯔꯤ ꯑꯣꯏꯅ ꯁꯤꯕꯗꯣ ꯁꯨꯝ ꯅꯨꯡꯉꯥꯏꯇ꯭ꯔꯒꯗꯤ ꯕꯦꯛꯇ ꯌꯥꯎꯖꯔꯒꯁꯨ ꯆꯞ ꯃꯥꯟꯅꯩ ꯅꯪ ꯅꯁꯥꯒ ꯂꯣꯏꯅꯗꯣꯏꯅꯤꯅ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯑꯗꯨꯗꯨꯅ ꯍꯥꯏꯗꯤ ꯆꯥꯟꯗꯤ ꯃꯆꯦꯠ ꯑꯃ ꯀꯔꯤ ꯑꯃ ꯅꯪꯒꯤ ꯄꯔꯁꯇꯨꯗ ꯍꯥꯞꯄꯤꯕ ꯑꯃ ꯁꯤꯁꯤꯒ ꯇꯧꯕꯤꯕ ꯌꯥꯏꯀꯣ ꯑꯗꯨꯒ ꯃꯃꯥꯡꯒꯤꯗ ꯑꯩꯅ ꯀꯣꯏꯟ 12 ꯇꯧꯔꯒ ꯇꯧꯕꯗꯣ ꯍꯥꯏꯗꯤ ꯖꯥꯔ ꯀꯩꯅꯣꯗ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯒ꯭ꯂꯥꯁꯀꯤ ꯖꯥꯔ ꯑꯃꯗ ꯇꯧꯔꯒ ꯇꯧꯈꯤꯕꯗꯣ ꯑꯗꯨꯗꯨꯃꯁꯨ ꯇꯧꯕꯤꯕ ꯌꯥꯏꯀꯣ ꯑꯗꯨꯒꯤ ꯂꯤꯡꯛꯇꯣ ꯑꯩ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯍꯥꯞꯄꯛꯀꯦꯀꯣ ꯑꯗꯨꯃꯁꯨ ꯇꯧꯕꯤꯌꯣ ꯃꯔꯨꯞꯀꯤ ꯑꯣꯏꯔꯒꯗꯤ ꯑꯗꯣ ꯌꯦꯡꯕꯤꯔꯣ ꯃꯌꯥꯝ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞ ꯂꯣꯇ꯭ꯔꯤ ꯐꯥꯎꯕ꯭ꯔꯥ ꯌꯦꯡꯉꯁꯦ ꯀꯃꯥꯏꯅ ꯇꯧꯔꯒ ꯁꯤ ꯑꯩꯅ ꯍꯥꯏꯔꯤꯕ ꯇꯦꯛꯅꯤꯛ ꯈꯔꯁꯦ ꯌꯨꯁ ꯇꯧꯕꯤꯌꯨ ꯑꯩ ꯃꯌꯥꯝꯗ ꯔꯤꯀ꯭ꯋꯦꯁ ꯑꯝꯇꯒ ꯇꯧꯖꯒꯦ ꯑꯩꯒꯤ ꯅꯝꯕꯔ ꯄꯤꯕꯗꯣ ꯋꯥꯠꯁꯑꯦꯞ ꯅꯝꯕꯔ ꯄꯤꯕꯗꯣ ꯍꯥꯏꯗꯤ ꯄꯔꯁꯅꯦꯜ ꯔꯤꯗꯤꯡ ꯈꯛꯇꯪꯒꯤꯅꯤꯀꯣ ꯍꯥꯏꯗꯤ ꯄꯔꯁꯅꯦꯜ ꯑꯣꯏꯅ ꯌꯦꯡꯖꯒꯦꯅ ꯍꯥꯏꯕ ꯈꯛꯇꯪꯒꯤꯅꯦ ꯅꯠꯇꯕꯤꯗ ꯍꯥꯏꯗꯤ ꯀꯣꯜ ꯇꯧꯁꯤꯜꯂꯛꯄꯤ ꯍꯥꯏꯗꯤ ꯔꯤꯗꯤꯡꯒꯤ ꯅꯠꯇꯕꯤꯗ ꯁꯨꯝ ꯀꯣꯜ ꯇꯧꯁꯤꯜꯂꯛꯄ ꯈꯣꯠꯄ ꯑꯗꯨꯗꯣ खितंग कनो तौबियोको यारगदि अइंगोंदा फरक ताबा यावे हाइदि फोन पाइखटपा खोटपा फरक ताबा अदगी ngसाइगी हंगिबा क्वेश्चन तो खतंग मरीगुंबा लेनदबा हाइतारेको हंगपा क्वेश्चन गुंबसे अदुना यारगदि अदुम कमेंट कइदे इबिरमोको हाइदि ngसाइगी डाउट तो हाइतारेको अइ अदुम अदुदा अदुम क्लैरिफाई तौरकेबा अदुगी पोतो अदु नतबिदा हाइदि मेसेज मैम थाजलागा हाइदि मेसेज मैम लापनि हाइदि मनम नंजनगिबदा अइना हनबा ngamdabsu याको अदु अइना रीड की कनोदी उरगा हाइदि सोमना अदु अइने हलकपसु नुंगाइतेनको हलक्तबा हाइतारेको अइना मेसेज तो पारगा हलक्तबा खोतबा द्वाइन तौबसु अइनासु नुंगाइजदे अदुना यारगदि ओनली फॉर पर्सनल रीडिंग खतंगी ओइना अइंगोंदा मेसेज व्हाट्सएप मेसेज साबिरो यारगदि तोपदि कनो तौबिरोको हाइदि अवॉइड तौबियो खतंग कमेंट कइदा अदुम दाइना इबिरमो अइ हंजरकेको दुदा अदो सिदा लेरे ngasi वीडियो से थैंक यू।